Matamgi Manipuri Wari channel asibu tabiriba khwai pomnamakbu taramna okjari ngasi su mahausago Yambung nimpu mari suba tangkak amo puduna lakjari mayam punna taminarasi Jawraba lanfam kaya khudi thike lakna phana wana lanthokrakhiba nungsiba luraba irol nung ithak irei kaya irakna torbana do yaurakhiba nungsiba tung hanna yenglubada kayanda paklamliba ipakno akiba phangli tamthiraba ipak ado mayokna khiba awaba kayantuna magun manghanbiri asuk yamna hayengde ayuk anganbada chetlani haiba ngasi numidang athengbaduda mangol dari duda animak makhongyan thaduna phamli ngasi di thaja maso sabi sanau anigi thamoigi harangba nungsiba ujabada thamoi penjara male momon nokna mangal ningthina yelakli abema noni nidi onararoi ko kuhidre ko ibani na wana semlakiba nungsibase mapung pharani ko Yambung na siliba pompase naning thungdaba ka yawge jingnadana hayu Yambungda Thembi Arnab de yenglakli nokmi makokado hairakli loina pele loina khoidare Arnab sa nokfe tawraduna singlabrane singi Thembi ki makot ado tapna paireduna mangolat keliba memton ki manak tamna pusili Thembi Arnab na tawribado tumin yengli Indomja Najabulam heli ujawati haibinu ko Indomja naki phigaw sana nijaki haiduna khanjakibani ayaba matangdo pamjakibani andubu Indomja na ifamda sinaramba abhemase punsi chupa aina jiksina ngaksena jagi ko Thaibi mapi tapna tarakle nungsina yingli Arnabda Indomja ki thawaina aikhoibu ngakpiramu lamhen manacha singbo warobigano janabi ma bu singnaduna thangliba khongthang ase phattaba lambidi oihaloina chana photo aduda laibak katuna khurumde Indomja gi maphamda nachana wasakli abema bo mikup ama phawo mirai jaroi mana aigi holiba sorasi ojagi lairi paktagi mamon nokna nacha singbo mangol pibiu ko Yamba Indomjada khurumo Ima nang aingi lohongba lau ko ai ima yamda uningi ai ni ma bu uba phangdribaso nachabudi ingpira uko Arnab tapna thembibu konsinbirakli matamna sumchatkibana hayengda ngairi lohongba office ke invitation card yorakli staff masing suna yorakli Ritana Nangsi uraba Kuino daba Yengo Elena Rita dagi car adu lauduna yengli ngaihak di tarang chatli adubu nokfet tawrakli Nangsi phongdok tringida panthung yaukraboire ko Elena Lohongwa ngana jachi ko Rita Elena da munna yengli Elena kapningbadu phajiladuna nungsibadi naphuyadabani asingba nungsiba phangma ngamloidaba oiradi punsi chupa hingminadabana hena phai nungsinaba thamoi ani do punsi chupna leiminakibasina khwaidagi mahai chawbase hele ai kem khandedarida nupa mayamge mukjen nupi mayamge mukjen warabani andubu wai haidi ngamnaba cheli Ningthina decorate tawri sumang achobadu thongaldagi hauna nongma watlingaidagi mochana Nupa mayum su oi nupi mayum su oi pharak turaki mi haido aikhoi sinine Moina nungaina panthung yauba aikhoibuna ukai takpa Luhongba lorakpodane ibani hospital gi special room ama book tawna phani Isingna marol ama khawrangbane paukhon siba yaba ngam tabudi Laisabi macha asuk yamna thabak tawrise mi oina udrabo
ꯈꯪꯅꯗ꯭ꯔꯗꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ ꯇꯧꯅꯤꯗ ꯇꯟꯖꯥ ꯆꯥꯅ ꯆꯅꯨꯁꯨ ꯃꯌꯥꯝ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯌꯥꯎꯅꯕ ꯊꯣꯔꯛꯂꯤ ꯃꯣꯆꯥꯅ ꯆꯅꯨ ꯑꯍꯥꯎ ꯏꯁꯤꯡ ꯈꯤꯇ ꯄꯨꯊꯣꯛꯄꯤꯔꯛꯀꯦꯔꯣ ꯍꯣꯏ ꯕꯤꯛꯇꯔꯗꯨꯁꯨ ꯐꯩꯖꯜꯂꯛꯂꯤ ꯈꯤꯇ ꯅꯠꯇꯦꯀꯣ ꯈꯔ ꯌꯥꯝꯅ ꯆꯅꯨ ꯄꯩꯔꯞꯀ ꯌꯦꯡꯂꯝꯃꯤ ꯕꯤꯛꯇꯔꯗ ꯃꯣꯆꯥꯁꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯚꯥꯏ ꯅꯗꯥꯎꯗꯤ ꯍꯥꯎꯇ꯭ꯔꯦꯍꯦ ꯅꯪꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝꯖꯥꯎꯗꯨꯒ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯃꯛꯅꯦ ꯍꯥꯏꯁꯤꯅꯤꯀꯣ ꯍꯦꯔꯥ ꯂꯩꯁꯥꯔꯤꯉꯩꯗ ꯈꯔ ꯃꯅꯤꯡ ꯇꯧꯖꯁꯅꯣꯅ ꯊꯥꯗꯣꯛꯄꯤꯔꯤꯅꯤ ꯎꯄꯥꯏ ꯂꯩꯇꯦꯅꯦ ꯑꯗꯨꯏ ꯄꯥꯎꯈꯨꯝꯗꯨ ꯅꯠꯇ꯭ꯔꯗꯤ ꯗꯥꯃꯣꯆꯥ ꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯅꯣꯏ ꯗꯥꯏꯇꯔꯗ ꯄꯤꯌꯨ ꯕꯤꯛꯇꯔ ꯏꯁꯤꯡꯗꯨ ꯄꯤꯔꯛꯎ ꯍꯥꯏꯕꯒ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯂꯤ ꯆꯅꯨ ꯕꯤꯛꯇꯔꯗ ꯄꯤꯕꯒꯤ ꯃꯍꯨꯠ ꯃꯈꯥꯗ ꯊꯝꯂꯤ ꯁꯤꯗ ꯄꯤꯕ ꯌꯥꯗ꯭ꯔꯣ ꯂꯧꯔꯒ ꯊꯛꯄ ꯉꯝꯗ꯭ꯔꯣ ꯁꯣꯅꯣꯒꯤ ꯑꯉꯥꯡꯅꯤꯅ ꯑꯌꯨꯛ ꯉꯟꯅ ꯃꯃꯥꯒꯤ ꯐꯣꯇꯣꯕꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯈꯨꯔꯨꯝꯖꯔꯒ ꯀꯨꯟꯗꯣ ꯂꯦꯡꯅꯕ ꯖꯇ꯭ꯔꯥ ꯇꯧꯈ꯭ꯔꯦ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯂꯥꯛꯂꯗꯨꯅ ꯅꯤꯡꯊꯤꯅ ꯀꯦꯕ ꯂꯣꯏꯈ꯭ꯔꯦ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯌꯧꯔꯛꯇꯨꯅ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯂꯩ ꯄꯣꯂꯥꯡꯗꯣ ꯃꯃꯥꯏ ꯆꯣꯟꯅ ꯍꯥꯞꯇꯨꯅ ꯊꯝꯂꯤ ꯀꯨꯟꯗꯣ ꯀꯧꯕꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯂꯩꯔꯥꯡ ꯃꯥꯁꯨ ꯑꯉꯧꯕ ꯐꯤ ꯅꯤꯡꯊꯤꯖꯅ ꯊꯥꯗꯨꯅ ꯂꯥꯏꯕꯛ ꯑꯍꯨꯝ ꯂꯪꯀꯠꯇꯨꯅ ꯐꯝꯊꯔꯛꯂꯤ ꯅꯥꯀꯟꯗ ꯆꯅꯨ ꯑꯃꯗꯤ ꯕꯤꯟꯗ꯭ꯌꯥꯁꯨ ꯂꯩ ꯂꯦꯡꯕꯗꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯐꯝꯊꯔꯛꯏ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯅ ꯄꯣꯁ ꯃꯈꯜ ꯇꯥꯛꯂꯗꯨꯅ ꯐꯣꯇꯣ ꯂꯧꯔꯤ ꯃꯣꯆꯥꯒ ꯕꯤꯛꯇꯔꯒꯗꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯅꯤꯗꯨ ꯌꯦꯡꯕꯗ ꯃꯃꯤꯠ ꯀꯨꯞꯅꯤ ꯀꯥꯎꯔꯤ ꯋꯥ ꯑꯩꯈꯣꯏ ꯁꯥꯏꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦꯅꯦ ꯅꯣꯏ ꯁꯥꯏꯗꯩꯗꯤ ꯑꯩꯈꯣꯏ ꯁꯥꯏ ꯊꯤ ꯍꯦꯜꯂꯤꯀꯣ ꯀꯥꯏ ꯍꯦꯜꯂꯤꯕ ꯅꯨꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯩꯗꯤꯅꯦ ꯇꯤꯟ ꯄꯥꯏꯔꯛꯑꯅꯤ ꯅꯣꯏ ꯁꯥꯏꯅꯦꯅ ꯀꯩ ꯐꯖꯔꯒꯦ ꯁꯛꯅꯦꯅ ꯏꯁꯥꯠ ꯍꯦꯛ ꯁꯥꯠꯈꯩ ꯑꯩꯈꯣꯏ ꯁꯥꯏꯁꯦ ꯔꯥꯁꯤꯒ ꯃꯇꯨꯝ ꯌꯥꯎꯔꯤꯁꯤꯗꯤ ꯆꯠꯔꯍꯩ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯁꯤꯕꯨ ꯀꯥꯏꯗ ꯐꯖꯗꯧꯔꯤꯒꯦ ꯐꯖꯩꯗꯤ ꯐꯖꯩ ꯋꯥ ꯂꯣꯏꯔꯦ ꯏꯇꯨꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯐꯖꯕ ꯍꯦ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯍꯟꯗꯛꯀ ꯀꯣꯜꯗꯨ ꯕꯤꯛꯇꯔ ꯐꯣꯟꯗꯣ ꯐꯠ ꯌꯦꯡꯉꯤ ꯇꯟꯖꯥꯁꯤꯗ ꯀꯩ ꯍꯥꯏꯕꯁꯤꯅꯃꯣ ꯀꯅꯥꯅꯣ ꯀꯅꯥ ꯑꯣꯏꯗꯧꯔꯤꯒꯦ ꯄꯥꯏꯈꯠꯂꯣꯗꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯄꯒ ꯍꯦꯜꯂꯣ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯗꯦ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯐꯣꯟꯗꯣ ꯑꯊꯨ ꯑꯀꯥꯏ ꯅꯪꯍꯜꯂꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯁꯤ ꯌꯧꯔꯛꯄꯒ ꯎꯐꯨꯟ ꯇꯥꯀꯩ ꯊꯨꯒꯥꯏꯒꯦ ꯅꯁꯥꯁꯨ ꯌꯥꯎꯅ ꯇꯣꯏꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯃꯨꯛꯀꯁꯨ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯣ ꯑꯔꯅꯥꯞ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯤ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯕꯤꯛꯇꯔ ꯚꯤꯗꯤꯑꯣꯗꯨ ꯑꯣꯟ ꯐꯠ ꯇꯧꯏ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯀꯦꯃꯦꯔꯥꯗ ꯑꯣꯟꯁꯤꯜꯂꯤ ꯑꯔꯅꯥꯞ ꯅꯣꯛꯃꯤ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯃꯣꯆꯥ ꯃꯨꯔꯨꯝ ꯁꯣꯜꯂꯛꯂꯤ ꯁꯨꯛꯄꯛ ꯄꯛꯇꯕ ꯅꯨꯄꯥꯁꯤꯕꯨ ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯌꯨꯝ ꯌꯧꯔꯛꯂꯅꯤ ꯆꯣꯞꯃꯜꯂꯦ ꯍꯥꯏꯁꯤꯅꯤ ꯁꯤꯗꯅꯤ ꯊꯥꯊꯥꯒꯤ ꯈꯨꯆꯨꯞ ꯅꯠꯇꯦ ꯅꯕꯥꯅꯤꯒꯤ ꯋꯥꯊꯤꯗꯣ ꯑꯩ ꯇꯥꯏꯀꯣ ꯑꯗꯨꯏꯗꯤ ꯃ꯭ꯌꯨꯠ ꯄꯣꯂꯣꯏ ꯁꯦꯠꯄꯤ ꯌꯧꯔꯛꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯕꯨꯡꯅꯤ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯃ ꯆꯪꯉꯤ ꯊꯦꯝꯕ ꯌꯥꯗꯦ ꯑꯃꯅ ꯊꯦꯝꯃꯤ ꯌꯥꯗ ꯆꯤꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯕ ꯐꯠꯇꯦ ꯁꯦ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯥꯎꯕꯤ ꯆꯤꯆꯦ ꯌꯥꯝ ꯋꯥꯏ ꯑꯩ ꯌꯨꯝꯁꯤ ꯊꯥꯗꯣꯛꯅꯤꯡꯗꯤꯌꯦ ꯏꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯏꯕꯥꯅꯤꯕꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯄꯨꯔꯛꯈꯤꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯅꯥꯎꯕꯤꯁꯨ ꯀꯞꯂꯛꯂꯤ ꯆꯤꯆꯦ ꯅꯤꯡꯁꯤꯡꯉꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯆꯤꯆꯦ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯏꯁꯥꯕꯨ ꯑꯣꯠꯄ ꯇꯧꯒꯅꯨ ꯁꯦ ꯄꯣꯠꯂꯣꯏ ꯁꯦꯠꯂꯨꯔꯁꯤ ꯏꯃꯥ ꯂꯥꯛꯑꯝꯒꯗ꯭ꯔꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯏꯃꯥꯅ ꯎꯔꯝꯒꯗ꯭ꯔꯥ ꯅꯥꯎꯕꯤ ꯆꯤꯆꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯥ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯖꯔꯝꯒꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤꯗꯃꯛꯇ ꯋꯥꯖꯈꯤꯕꯅꯤ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯍꯧꯈꯤꯕ ꯄꯨꯝꯕꯗꯣ ꯀꯥꯎꯊꯣꯛꯄ ꯇꯝꯃꯨ ꯁꯣꯝꯗ ꯃꯤ ꯉꯥꯏꯅꯔꯤ ꯅꯪꯕꯨ ꯈꯔ ꯇꯞꯊꯧ ꯀꯩꯗꯧꯔꯒꯦ ꯆꯅꯨ ꯑꯩ ꯏꯃꯥ ꯎꯅꯤꯡꯉꯦ ꯑꯩ ꯏꯃా ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯂꯝꯕꯤꯁꯤꯗ ꯅꯪ ꯃꯣꯃꯣꯟꯅꯣꯛꯅ ꯆꯠꯈꯤꯕ ꯎꯔꯒ ꯏꯃꯥꯒꯤ ꯊꯋꯥꯏꯅꯁꯨ ꯄꯦꯟꯖꯒꯅꯤ ꯅꯄꯤ ꯇꯥꯍꯟꯒꯅꯨ ꯊꯣꯏꯕꯤ
Matam kayadagi magi thamagi mapu oijaribi pamuna cheksina chenajaribi thawai oimbi mabu lauba janaba swar pungpham yengkri ye thangba khungthangna afaba pomba jatra tawduna thangba haurakli pamubi maikei tamna Fazabagi mapal naidabi ingna lemjabi saktamduda amukke hena khochemgi leiting kaya aduna mapal naida phajabi oihanbikri Ayingba khuding mitfam hongba ngamhandre adumak phabikri magi phajaba aduna Borkaina anina lai amadi miyam mamangda saki oiduna ngaksamda kundo paringna punsi leipul kisi chenaki nungsi panthunga dubu yoba ngamjakri Borna hen brahma hindi kaina na wat pramawati chinglemba nupa adugi hena magun leikri sonari ahallangang khaida nupa adugi aduk Ningthijaba magun lemna phajaba matawduda Kwalanbagi mapa yawrapaduda januna arna phugadabagi ngaiduna leiri Bor maningduda kaidawrina nathau leibra yam thuthoro nang chakra chalo nawa laude yaroi nang tawdedo yaroi ko chayetnaba nangdane swaida leibiranu chalo aindi bor mina sokdanaba senajabado Bor senabana senajani Bor senabagi mathau loiri haujikna khoi turn khangaba ani du kethanadanaga kanna marai tawnari arna janaba haugalakpada janu makhut adu arai kai tingthoklaga safu kanna thagi tawrikli Victor so arna phukrani khanduna maraktuda phut phaunjilaga janugi makhut adu ngak tokli arnamtadi palhaudre Victor na makhut adu ngakibana Mana tawba thabak khudingmakta Victor na sum yetpasi kari khalurabano khoidau khangsaw sawgalakli Bor fuba ngamhaudabagi khoisawnabane Victor na chayetnamagi sangningbane pulap tainaduna Victor gi masamadu tak paisinki khutpai jetna ayo Jenu Victor gi masamadu jena paisilaga phoidatli thak thak nomnaduna Hingchabi mi hali nei kaina mamana binane bor mamana bahale Oh laikai ai kallo hale Ihe karino ne hei bema lai mama thong chadi de ko hojika nangang singse Ahalduna nganglakpaduda jenu ikai wi songningbai khangtha thadokli Horen lakte launa khangni banang Nang kai dawdorige ha nang kai dawge haino ba Yar he nang sidi kaino ngaw brai bani Jenu bindia da phat konselakladuna Mana sum chainari natro Victor di migo site marai gadum tingthorakli Jenu makhong pidring ga kaurga changna leihori Victor gi mius tawa matawaduda Matamna sum haukibana telama miyam pombaso mahi hanakri Mamanaba singdusu pulambadagi hanarasi hainari Mochana Bye pixi matangga please Arnab su ngauri tawarduna Bye, please. Ngasi say, ay giluhong mo namin eh. Aduna ngasi dangdi, normal oihanbiyo ba? Lawsing, maril gado pairi tawarduna. As, nungda artha ma, itil eh. Maiwase, tokpiro, piro no. Normal tahanbirasi, nungai drewa. Fuh. Aduni, atay na gyan karatana seba. Noi gi numidaso ay gyan tabinida. Lohong ba numita over oira romance to ba yam tina nungai habani. Romantic mood tagi jen suktaw da habani ko. Ihe, ay di over gi romance to pa am taiwane. Isa normal ta jagi ngasidi. Asuk tamoy siyang na hajara sidi papuni se. Koy su na ba taw se. Mochana, yaharo ya bye. Bye. Please. Ihararoy. Please. Adoy ay ngamsile ko. Inamsiya. Thaimbi sana lautoke tawrambadagi sana na kaurakpaduda yengthorakli nakmi ga tawarduna. Lao, waramdani thabak mayam tawbada. Aidi thoyne yawdeda. Inamsi yamna phajaye. Ay ngawre. Haren khoyambungdi longken kelarani. Thaibi ikai rap ka tawna masidi ba ay lawthokbirake se namsi hoi sidagidi aigi ningjaba loina thongani
ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯂꯕꯅꯤꯅ ꯑꯩꯒꯤ ꯀꯦꯖꯐꯝꯁꯨ ꯂꯩꯔꯅꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯗ ꯇꯞꯅ ꯌꯦꯡꯂꯛꯂꯤ꯫ ꯆꯥꯛꯁꯨ ꯏꯟꯍꯟꯗꯣꯏꯅꯤ, ꯇꯨꯝꯕꯁꯨ ꯁꯨꯝꯍꯟꯗꯣꯏꯅꯤ, ꯀꯣꯏꯕ ꯆꯠꯄꯁꯨ ꯈꯨꯠ ꯁꯝꯂꯒ ꯄꯨꯍꯟꯗꯣꯏꯅꯤ꯫ ꯊꯣꯏꯕꯤ ꯇꯞꯅ ꯁꯅꯥ ꯊꯣꯏꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯂꯤ꯫ ꯊꯣꯏꯕꯤ ꯄꯤ ꯏꯔꯥꯆꯦꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯨꯗ ꯊꯣꯏꯕꯤꯒꯤ ꯈꯖꯥꯏꯗ ꯇꯞꯅ ꯁꯤꯛꯂꯛꯏ꯫ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯑꯅꯤꯃꯛ ꯑꯣꯏꯔꯤꯕꯤ, ꯑꯩꯒꯤ ꯃꯥꯡꯗ ꯄꯤ ꯇꯥꯍꯟꯒꯅꯨꯀꯣ, ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯌꯨꯀꯣ, ꯀꯣ ꯏꯅꯝꯁꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯛꯏ, ꯍꯥꯏꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯛꯂꯤ꯫ ꯇꯨꯝꯃꯨꯔꯒꯦ, ꯋꯥꯔꯦ, ꯄꯨꯡ ꯌꯥꯝ ꯊꯦꯡꯉꯦꯕ꯫ ꯈꯣꯏ ꯌꯥꯝꯕꯨꯡꯗꯣ ꯃꯈꯥꯗ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯛꯀꯦ, ꯑꯗꯨꯒ ꯇꯥꯟꯁꯤꯜꯂꯛꯀꯦꯀꯣ꯫ ꯊꯣꯏꯕꯤꯗ ꯅꯣꯛꯂꯛꯏ꯫ ꯁꯅꯥ ꯑꯃꯨꯛꯀꯁꯨ ꯊꯣꯏꯕꯤꯒꯤ ꯈꯖꯥꯏꯗꯨꯗ ꯇꯞꯅ ꯁꯤꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯅ ꯊꯣꯛꯂꯛꯄꯒ ꯑꯔꯅꯥꯞꯅ ꯍꯥꯏꯔꯤ ꯆꯪꯂꯛꯄꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯆꯨꯝꯅꯒ ꯆꯠꯇꯤꯌꯦ, ꯍꯩꯔꯤꯒ ꯇꯧꯋꯦ꯫ ꯌꯥꯝꯕꯣ, ꯅꯪ ꯀꯩꯗꯧꯔꯤꯅꯣ? ꯑꯔꯅꯥꯞ ꯈꯔ ꯉꯥꯎꯔꯕꯅꯤ꯫ ꯃꯥꯒꯤ ꯂꯝꯍꯦꯟꯕ ꯃꯔꯨꯞꯁꯤꯡꯗꯨꯅ ꯅꯝꯗꯅ ꯈꯔ ꯄꯥꯏꯍꯟꯈ꯭ꯔꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ, ꯃꯥꯏ ꯀꯟꯅꯕꯅꯤ ꯍꯥꯏꯗꯅ꯫ ꯁꯅꯥꯒꯤ ꯃꯃꯥꯡꯗꯗꯤ ꯃꯇꯧ ꯑꯗꯨ ꯎꯅꯤꯡꯗ꯭ꯔꯤ꯫ ꯍꯩꯔꯤ ꯂꯥꯛꯂꯝꯕ ꯑꯗꯨ ꯆꯨꯝꯅ ꯂꯦꯞꯂꯤ, ꯃꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯋꯥꯏ ꯃꯆꯥ, ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯣ? ꯏꯅꯝꯁꯤ ꯃꯊꯟꯇ ꯂꯩꯌꯦ, ꯍꯧꯖꯤꯛꯐꯥꯎ ꯌꯥꯝꯕꯨꯡ ꯆꯪꯂꯛꯇꯦ꯫ ꯌꯥꯝꯕꯨꯡ ꯁꯣꯔꯤ, ꯂꯥꯎ, ꯏꯅꯝꯁꯤ ꯃꯅꯥꯛ ꯆꯪꯂꯨꯈꯤꯁꯦ꯫ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯔꯝꯃꯤ ꯏꯅꯝꯁꯤꯗ, ꯍꯌꯦꯡ ꯉꯟꯅ ꯍꯧꯗꯣꯏꯅꯤ, ꯑꯩ ꯇꯨꯝꯃꯨꯔꯅꯤ ꯌꯥꯝꯕꯨꯡ꯫ ꯋꯥ ꯃꯈꯥ ꯇꯥꯕꯒ ꯅꯪꯗꯦ, ꯁꯅꯥ ꯃꯥꯒꯤ ꯔꯨꯝꯗ ꯆꯦꯟꯊꯈ꯭ꯔꯦ꯫ ꯑꯔꯅꯥꯞ ꯃꯁꯥꯗ ꯐꯤꯕꯝ ꯁꯦꯝꯂꯤ, ꯉꯥꯎꯕ ꯃꯥꯟꯗꯅꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ꯫ ꯔꯨꯝꯗ ꯆꯪꯂꯝꯗꯥꯏ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯉꯍꯥꯟꯈꯩ ꯊꯧꯅꯥ ꯐꯅ ꯂꯩꯔꯝꯕꯁꯨ ꯉꯁꯤꯗꯤ ꯏꯀꯥꯏꯔꯞ ꯇꯧꯔꯛꯏ꯫ ꯄꯥꯋꯔ ꯃꯍꯤꯁꯦ ꯃꯊꯧ ꯏꯇꯧ ꯇꯧꯗ꯭ꯔꯕ ꯀꯩꯅꯣ? ꯏꯀꯥꯏꯕꯤꯒ ꯇꯧꯁꯤꯜꯂꯛꯏꯁꯤꯅ꯫ ꯑꯇꯦꯟꯕ ꯃꯥꯒꯤ ꯃꯁꯥꯏꯗꯣ ꯑꯃꯨꯛꯇꯪ ꯐꯠꯍꯟꯈꯠꯂꯤ, ꯑꯗꯨꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯑꯔꯅꯥꯞ ꯆꯪꯂꯛꯄꯗꯨ ꯎꯕꯗꯨꯗ ꯃꯁꯥꯗꯣ ꯏꯀꯥꯏꯒꯣꯝ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯇꯧꯐꯝ ꯈꯪꯗ, ꯌꯦꯡꯕꯁꯨ ꯉꯝꯗ ꯃꯃꯥꯏꯗꯣ ꯍꯨꯠ ꯂꯩꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯔꯅꯥꯞ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯝꯂꯒ ꯂꯨꯈꯝꯗꯣ ꯍꯥꯏꯔꯞ ꯅꯥꯜꯂꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯏꯀꯥꯏꯔ ꯃꯥꯜꯂꯤ ꯑꯅꯤꯃꯛ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯤꯗ꯫ ꯈꯨꯗꯩ ꯍꯣꯡꯕꯤꯒꯗ꯭ꯔꯥ? ꯀꯣꯟꯅ꯫ ꯊꯣꯏꯕꯤ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ, ꯏꯔꯨ ꯂꯨꯅ ꯂꯩꯔꯤꯕ ꯐꯃꯨꯡꯗꯨꯗ ꯃꯈꯨꯠꯇꯨꯅ ꯍꯟꯖꯤꯟ ꯅꯥꯟꯊꯣꯛꯂꯤ꯫ ꯑꯔꯅꯥꯞ ꯅꯣꯛꯃꯤ ꯌꯦꯡꯂꯤ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯍꯜꯂꯤ ꯊꯣꯏꯕꯤꯗꯗꯤ꯫ ꯑꯣꯔꯤꯖꯤꯅꯦꯜ ꯀꯂꯔꯗꯣ ꯀꯣꯛꯈꯤꯕ ꯇꯥꯔꯦ ꯏꯕꯦꯝꯃ꯫ ꯊꯣꯏꯕꯤ ꯃꯈꯨꯠꯅ ꯂꯥꯜꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯔꯅꯥꯞ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯖꯤꯛ ꯅꯣꯛꯂꯛꯏ꯫ ꯏꯕꯥꯅꯤꯃꯛ ꯏꯀꯥꯏꯔꯗꯤ ꯒ꯭ꯔꯥꯃꯥꯔ ꯑꯃ ꯏꯁꯣꯏ ꯁꯣꯏꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯊꯣꯏꯕꯤ ꯑꯔꯅꯥꯞꯇ ꯌꯦꯡꯂꯛꯂꯤ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯌꯦꯡꯗꯁꯥ ꯅꯣꯛꯃꯤ ꯑꯃꯨꯛꯁꯨ ꯑꯇꯦꯟꯕ ꯃꯁꯥꯏꯗꯣ ꯐꯠ ꯍꯥꯏꯒꯠꯂꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯏꯕꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗꯨꯗ ꯐꯝꯖꯤꯜꯂꯛꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯇꯞꯂꯞꯀ ꯆꯪꯁꯤꯟ, ꯅꯥꯁꯣꯟ ꯄꯤꯛꯅ, ꯁꯥꯎꯅꯨꯀꯣ, ꯈꯔ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ, ꯇꯨꯝꯃꯒꯦ꯫ ꯀꯩꯕ? ꯑꯩ ꯋꯥꯔꯦ, ꯀꯣꯛꯁꯨ ꯆꯤꯛꯏ꯫ ꯀꯗꯥꯏ? ꯑꯩ ꯅꯝꯕꯤꯒꯦ, ꯅꯪ ꯍꯤꯞꯄꯨꯁꯦ꯫ ꯌꯥꯔꯅꯤ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡꯁꯨ ꯄꯣꯊꯥꯔꯣ꯫ ꯌꯥꯗꯦꯅꯦ, ꯁꯦꯅꯦ, ꯍꯤꯞꯄꯣ, ꯑꯩ ꯅꯝꯕꯤꯒꯦ꯫ ꯊꯣꯏꯕꯤꯕꯨ ꯅꯝꯐꯨꯗ ꯍꯤꯞꯊꯍꯜꯂꯤ꯫ ꯑꯔꯅꯥꯞ ꯃꯈꯨꯠ ꯑꯆꯧꯕ ꯑꯅꯤꯗꯨꯅ ꯇꯞꯂꯤ ꯊꯣꯏꯕꯤꯒꯤ ꯀꯣꯛꯇ ꯅꯝꯕꯤꯔꯛꯂꯤ꯫ ꯈꯔ ꯌꯥꯡꯕ꯭ꯔꯥ? ꯑꯕꯦꯝꯃ, ꯌꯥꯝ ꯐꯖꯩꯌꯦ꯫ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯅꯣꯛꯃꯤꯒ ꯇꯧꯔꯛꯂꯤ꯫ ꯑꯔꯅꯥꯞ ꯃꯊꯟꯇ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯖꯤꯛ ꯅꯣꯛꯂꯛꯂꯤ, ꯇꯞꯅꯒ ꯁꯣꯟꯖꯔꯤ꯫ ꯉꯁꯤꯁꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯁꯦ? ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅ ꯇꯟꯖꯥ ꯃꯦꯟꯖꯥ ꯑꯃ ꯏꯆꯥ ꯍꯦꯛ ꯆꯥꯗꯦꯗ꯫ ꯀꯩꯕ? ꯄꯣꯊꯥꯎ ꯍꯥꯏꯕ, ꯋꯥꯔꯅꯤ, ꯌꯥꯝꯕꯨꯡ ꯁꯨꯝ ꯅꯝꯕꯤꯒꯦꯀꯣ꯫ ꯌꯥꯔꯅꯤꯌꯦ, ꯌꯥꯝꯕꯨꯡꯁꯨ ꯄꯣꯊꯥꯔꯣ꯫ ꯌꯥꯗ꯭ꯔꯤꯌꯦ, ꯋꯥ ꯉꯥꯡꯒꯅꯨ, ꯇꯨꯃꯤꯟ ꯄꯣꯊꯥꯎꯁꯦ꯫ ꯊꯣꯏꯕꯤ ꯀꯞꯂꯨꯕꯒꯤ ꯈꯔꯒ ꯋꯥꯕꯅꯦ ꯑꯔꯅꯥꯞꯅ ꯃꯀꯣꯛ ꯑꯗꯨ ꯅꯝꯕꯤꯔꯛꯄꯗꯨꯗ ꯃꯁꯥꯗ ꯎꯏꯊꯔꯛꯂꯤ꯫ ꯑꯋꯣꯏ ꯇꯥꯅ ꯇꯨꯝꯈꯤꯗꯧꯔꯤꯕ ꯇꯧꯔꯤꯁꯤꯕꯣ? ꯑꯕꯦꯝꯃꯧ꯫ ꯇꯨꯝꯃꯕꯣ? ꯍꯥꯏ, ꯇꯨꯝꯕ ꯌꯥꯈꯤꯔꯣꯏ, ꯍꯧꯒꯠꯂꯣ꯫ ꯇꯟꯖꯥ ꯆꯥꯗꯅ ꯏꯀꯥꯏꯁꯜꯂꯛꯇꯅ ꯃꯇꯝ ꯍꯧꯈ꯭ꯔꯦꯅꯦꯁꯦ꯫ ꯄꯨꯡ ꯌꯦꯡꯂꯨꯕꯗꯨꯗ 12 ꯍꯦꯜꯂꯝꯂꯦ꯫ ꯎꯁ, ꯊꯦꯡꯉꯦꯅꯦ꯫ ꯑꯕꯦꯝꯃ,
ꯇꯥꯕ꯭ꯔꯣ? ꯊꯣꯏꯕꯤ ꯎꯏꯔꯤ ꯇꯧꯔꯗꯨꯅ ꯑꯩ ꯇꯨꯝꯃꯒꯦ. ꯌꯥꯗꯦꯃꯤ ꯅꯪꯕꯣ. ꯁꯦ ꯃꯤꯠ ꯁꯤꯡꯉꯣꯃꯤ. ꯇꯨꯝꯅꯤꯡꯉꯦ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯠꯇꯦꯅꯦ ꯅꯪꯕꯣ. ꯑꯩꯅ ꯄꯥꯎꯔꯒ ꯊꯥꯖꯤꯜꯂꯤꯁꯤꯗꯤ ꯆꯈꯥꯎ ꯁꯣꯛꯅꯕ ꯇꯥꯗꯣꯔꯕ ꯍꯥꯏꯋꯥꯅꯦ. ꯊꯣꯏꯕꯤ ꯑꯔꯅꯥꯞꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯃꯁꯥꯏꯗꯨ ꯑꯃꯨꯛ ꯐꯠ ꯅꯟꯈꯠꯂꯤ. ꯇꯞꯅ ꯍꯤꯞꯊꯔꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯑꯕꯦꯝꯃ, ꯉꯁꯤꯁꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯊꯣꯏꯕꯤ ꯈꯨꯝꯂꯛꯇꯤ. ꯑꯔꯅꯥꯞ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯂꯤ. ꯑꯕꯦꯝꯃ, ꯌꯥꯝꯕꯨꯡ ꯑꯍꯤꯡꯁꯤꯃ ꯅꯪ ꯌꯦꯡꯂꯒ ꯁꯨꯝ ꯂꯩꯍꯜꯂꯗꯣꯏꯔꯣ? ꯏꯊꯟ ꯊꯝꯂꯝꯂꯒ ꯅꯊꯟ ꯇꯨꯝꯊꯣꯛꯄ ꯌꯥꯕ꯭ꯔꯣ? ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯇꯞꯂꯤ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯤ. ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ. ꯑꯕꯦꯝꯃ, ꯃꯃꯥꯡꯗꯗꯤ ꯁꯤꯈꯛꯅ ꯑꯄꯦꯟꯕ ꯑꯣꯏꯍꯟꯈꯤꯕꯅꯤ. ꯁꯤꯈꯛ ꯁꯤꯟꯅꯕꯅꯤ. ꯉꯁꯤꯗꯤ ꯁꯤꯅ ꯌꯥꯔꯔꯣꯏ. ꯁꯤꯟꯅꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ. ꯇꯨꯝꯈꯤꯅꯨ. ꯊꯣꯏꯕꯤ ꯏꯀꯥꯏꯃꯟꯕꯅ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯔꯅꯥꯞ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ. ꯇꯞꯅ ꯊꯣꯏꯕꯤꯒꯤ ꯏꯜꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯔꯛꯏ. ꯊꯣꯏꯕꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯤꯗꯨ ꯏꯀꯥꯏꯅ ꯌꯥꯜꯂꯤ. ꯅꯁꯥꯅ ꯌꯥꯗꯅ ꯐꯥꯔꯒ ꯂꯧꯕ ꯃꯥꯜꯂꯛꯇꯣꯔꯦ ꯑꯕꯦꯝꯃ. ꯌꯥꯝ ꯏꯀꯥꯏꯔꯤꯖꯥꯠꯅꯤꯀꯣ ꯅꯪ ꯌꯥꯝꯕꯨꯡꯁꯦ. ꯅꯍꯥꯟꯈꯩꯒꯤ ꯌꯥꯝꯕꯨꯡꯗꯣ ꯑꯣꯏꯗ꯭ꯔꯦ. ꯌꯥꯝ ꯏꯀꯥꯏꯍꯜꯂꯛꯀꯅꯣ ꯅꯨꯡꯁꯤꯕꯤ.